ꯄꯥꯎꯆꯦꯗꯤꯝꯐꯝ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯑꯞꯗꯦꯠ ꯇꯧꯖꯔꯤ꯫ ꯀꯣꯏꯔꯦꯡꯒꯩ ꯏꯌꯔꯐꯤꯜ ꯁ꯭ꯇꯦꯠꯇ ꯁꯤꯟꯅꯅꯕ MLA 32 ꯔꯥꯖꯅꯥꯊꯇ ꯇꯛꯁꯤꯟꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔꯒꯤ ꯄꯨꯋꯥꯔꯤꯒ ꯁꯥꯒꯣꯟꯅꯗꯨꯅ ꯂꯥꯛꯂꯕ ꯀꯣꯏꯔꯦꯡꯒꯩꯗ ꯂꯩꯔꯤꯕ ꯋꯥꯔꯜ ꯏꯌꯔꯐꯤꯜ ꯑꯁꯤ ꯗꯤꯐꯦꯟꯁ ꯃꯤꯅꯤꯁꯇ꯭ꯔꯤꯗꯒꯤ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯇ ꯈꯨꯠꯁꯤꯟꯅꯕꯤꯅꯅꯕ ꯃꯅꯤꯄꯨꯔꯒꯤ BJPꯒꯤ MLA 32 ꯑꯃꯁꯨꯡ MP 2ꯅ ꯈꯨꯠꯌꯦꯛ ꯄꯤꯕ ꯃꯦꯃꯣꯔꯦꯟꯗꯝ ꯑꯃ ꯉꯁꯤ ꯌꯨꯅꯤꯌꯟ ꯗꯤꯐꯦꯟꯁ ꯃꯤꯅꯤꯁꯇꯔ ꯔꯥꯖꯅꯥꯊ ꯁꯤꯡꯍꯗ ꯄꯤꯁꯤꯟꯈ꯭ꯔꯦ꯫ 138 ꯁꯨꯕ ꯗꯨꯔꯥꯟ ꯀꯞꯀꯤ ꯃꯅꯤꯄꯨꯔ ꯁꯦꯛꯇꯔꯒꯤ ꯃꯦꯠꯆ ꯍꯧꯗꯣꯛꯄꯒꯤ ꯊꯧꯔꯝꯗ ꯁꯔꯨꯛ ꯌꯥꯅꯅꯕꯒꯤꯗꯃꯛ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯈꯣꯡꯆꯠꯇ ꯏꯝꯐꯥꯜꯗ ꯂꯥꯛꯈꯤꯕ ꯌꯨꯅꯤꯌꯟ ꯗꯤꯐꯦꯟꯁ ꯃꯤꯅꯤꯁꯇꯔ ꯔꯥꯖꯅꯥꯊ ꯁꯤꯡꯍꯅ ꯉꯁꯤ ꯑꯌꯨꯛ ꯏꯝꯐꯥꯜ ꯊꯥꯗꯣꯛꯂꯝꯗꯥꯏꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯅ ꯃꯦꯃꯣꯔꯦꯟꯗꯝ ꯑꯗꯨ ꯌꯨꯅꯤꯌꯟ ꯗꯤꯐꯦꯟꯁ ꯃꯤꯅꯤꯁꯇꯔꯗ ꯄꯤꯁꯤꯟꯈꯤꯕꯅꯤ꯫ ꯌꯨꯅꯤꯌꯟ ꯗꯤꯐꯦꯟꯁ ꯃꯤꯅꯤꯁꯇꯔ ꯔꯥꯖꯅꯥꯊ ꯁꯤꯡꯍꯅ ꯉꯁꯤ ꯑꯌꯨꯛ ꯃꯟꯇ꯭ꯔꯤ ꯄꯨꯈ꯭ꯔꯤꯗ ꯂꯩꯕ ꯏꯟꯁꯄꯦꯛꯇꯔ ꯖꯦꯅꯔꯦꯜ ꯑꯁꯥꯝ ꯔꯥꯏꯐꯜꯁ ꯁꯥꯎꯠꯇ ꯄꯥꯡꯊꯣꯛꯄ ꯂꯥꯟꯃꯤꯁꯤꯡꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯒꯤ ꯊꯧꯔꯝ ꯑꯃ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯒꯤ ꯃꯟꯇ꯭ꯔꯤ ꯄꯨꯈ꯭ꯔꯤꯗ ꯂꯩꯕ ꯌꯨꯝꯗ ꯁ꯭ꯇꯦꯠ ꯂꯩꯉꯥꯛ ꯑꯁꯤꯒꯤ ꯃꯤꯅꯤꯁꯇꯔꯁꯤꯡ ꯑꯃꯁꯨꯡ MLAꯁꯤꯡꯒ ꯄꯨꯟꯅ ꯑꯌꯨꯛꯀꯤ ꯆꯔꯥ ꯋꯥꯟꯃꯤꯟꯅꯕꯒꯤ ꯊꯧꯔꯝ ꯑꯃ ꯄꯥꯡꯊꯣꯛꯈꯤ꯫ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔ ꯗꯤꯐꯦꯟꯁ ꯃꯤꯅꯤꯁꯇꯔꯒ ꯄꯨꯟꯅ ꯑꯌꯨꯛꯀꯤ ꯆꯔꯥ ꯋꯥꯟꯃꯤꯟꯅꯕꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ ꯃꯦꯃꯣꯔꯦꯟꯗꯝ ꯑꯗꯨ ꯌꯨꯅꯤꯌꯟ ꯗꯤꯐꯦꯟꯁ ꯃꯤꯅꯤꯁꯇꯔꯗ ꯄꯤꯁꯤꯟꯈꯤꯕꯅꯤ ꯍꯥꯏꯈꯤ꯫ ꯃꯦꯃꯣꯔꯦꯟꯗꯝ ꯑꯗꯨꯗ ꯄꯜꯂꯤꯕ ꯃꯄꯨꯡ ꯑꯣꯏꯕ ꯋꯥꯐꯝꯒꯤ ꯃꯅꯨꯡꯗ ꯍꯧꯖꯤꯛ ꯀꯣꯏꯔꯦꯡꯒꯩꯗ ꯂꯩꯔꯤꯕ ꯑꯔꯤꯕ ꯏꯌꯔꯐꯤꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯗꯤꯐꯦꯟꯁ ꯄꯥꯔꯁꯟꯁꯤꯡ ꯑꯁꯤ ꯑꯇꯣꯞꯄ ꯃꯐꯝꯗ ꯍꯣꯡꯗꯣꯛꯍꯟꯕꯤꯗꯨꯅ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯇ ꯂꯝ ꯑꯁꯤꯒꯤ ꯃꯄꯨ ꯑꯣꯏꯍꯟꯕꯤꯅꯕ ꯍꯥꯏꯖꯕ ꯌꯥꯎꯔꯤ꯫ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ ꯀꯨꯝꯖꯥ 2018ꯗꯒꯤ ꯍꯧꯗꯨꯅ ꯑꯔꯤꯕ ꯏꯌꯔꯐꯤꯜ ꯑꯁꯤ ꯗꯤꯐꯦꯟꯁ ꯃꯤꯅꯤꯁꯇ꯭ꯔꯤꯗꯒꯤ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯂꯧꯁꯤꯟꯅꯗꯕ ꯈꯣꯡꯊꯥꯡ ꯑꯁꯤ ꯂꯧꯈꯠꯇꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟ ꯏꯌꯔꯐꯤꯜ ꯑꯁꯤꯒꯤ ꯐꯤꯕꯝ ꯇꯥꯡꯀꯛ ꯀꯌꯥꯔꯛꯇ ꯌꯦꯡꯁꯤꯟꯕꯒ ꯂꯣꯏꯅꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯥꯔꯃꯤ ꯀꯦꯝꯞ ꯑꯁꯤ ꯏꯝꯐꯥꯜ ꯋꯦꯁꯠ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ 33 ꯀꯥꯏꯉꯝꯗ ꯍꯣꯡꯗꯣꯛꯈꯤꯅꯕ ꯊꯕꯛ ꯂꯧꯈꯠꯄ ꯂꯩꯈ꯭ꯔꯕꯅꯤ꯫ ꯑꯔꯤꯕ ꯏꯌꯔꯐꯤꯜ ꯑꯁꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯂꯧꯁꯤꯜꯂꯕ ꯃꯇꯨꯡꯗ ꯃꯐꯝ ꯑꯁꯤꯗ ꯋꯥꯔ ꯇꯨꯔꯤꯖꯝ ꯁꯥꯏꯠ ꯑꯃ ꯁꯦꯝꯒꯠꯅꯅꯕ ꯂꯩꯉꯥꯛꯀꯤ ꯄꯥꯟꯗꯝ ꯂꯩ ꯍꯥꯏꯅ ꯃꯐꯝ ꯑꯁꯤꯗ ꯋꯥꯔ ꯇꯨꯔꯤꯖꯝ ꯁꯥꯏꯠ ꯑꯃ ꯁꯦꯝꯒꯠꯄꯒ ꯂꯣꯏꯅꯅ ꯃꯐꯝ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯁꯣꯞꯄꯤꯡ ꯃꯣꯜ ꯑꯃꯁꯨꯡ ꯂꯩꯉꯥꯛꯀꯤ ꯀ꯭ꯋꯥꯔꯇꯔꯁꯤꯡ ꯁꯥꯒꯠꯅꯅꯕꯒꯤ ꯋꯥꯐꯝ ꯐꯥꯎꯕ ꯈꯟꯅꯕ ꯂꯩꯔꯤꯕꯅꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯏꯝꯐꯥꯜ ꯁꯤꯜꯆꯔ ꯀꯥꯔꯒꯣ ꯐ꯭ꯂꯥꯏꯠ ꯄꯥꯏꯕ ꯍꯧꯔꯒꯅꯤ꯫ ꯃꯇꯝ ꯁꯥꯡꯅ ꯂꯦꯞꯂꯨꯔꯕ ꯃꯇꯨꯡꯗ ꯏꯝꯐꯥꯜ ꯁꯤꯜꯆꯔ ꯕꯦ ꯀꯣꯜꯀꯇꯥꯒꯤ ꯐ꯭ꯂꯥꯏꯠ ꯏꯟꯇꯔꯅꯦꯁꯅꯦꯜ ꯏꯌꯔ ꯀꯅꯦꯛꯇꯤꯕꯤꯇꯤ ꯁ꯭ꯀꯤꯝ IACSꯒꯤ ꯃꯈꯥꯗ ꯄꯥꯏꯈꯠꯄ ꯏꯌꯔꯃꯦꯟ ꯁꯔꯚꯤꯁ ꯅꯣꯔꯊ ꯏꯁꯠ ꯁꯔꯀꯜꯒꯤ ꯃꯈꯥꯗ ꯆꯍꯤ ꯑꯁꯤꯒꯤ ꯑꯣꯛꯇꯣꯕꯔ 30ꯗꯒꯤ ꯀꯥꯔꯒꯣ ꯐ꯭ꯂꯥꯏꯠ ꯄꯥꯏꯕ ꯍꯧꯔꯒꯅꯤ꯫ ꯄꯥꯎ ꯑꯁꯤꯅ ꯅꯣꯔꯊ ꯏꯁꯠꯀꯤ ꯂꯩꯔꯤꯕ ꯏꯌꯔꯄꯣꯔꯠꯁꯤꯡꯕꯨ ꯑꯣꯄꯔꯦꯠ ꯇꯧꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤꯕ ꯏꯌꯔꯄꯣꯔꯠ ꯑꯣꯊꯣꯔꯤꯇꯤ ꯑꯣꯐ ꯏꯟꯗꯤꯌꯥ ꯑꯃꯗꯤ ꯒꯨꯋꯥꯍꯥꯇꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯏꯌꯔꯄꯣꯔꯠ ꯂꯤꯃꯤꯇꯦꯗꯅ ꯑꯋꯥꯡ ꯅꯣꯡꯄꯣꯛꯀꯤ ꯂꯩꯔꯤꯕ ꯁ꯭ꯇꯦꯠꯁꯤꯡꯒ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛ ꯀꯌꯥꯒ ꯅꯛꯁꯤꯟꯅꯍꯟꯗꯨꯅ ꯄꯣꯠ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯑꯃꯗꯤ ꯂꯂꯣꯟ ꯏꯇꯤꯛ ꯇꯧꯕ ꯌꯥꯕ ꯃꯥꯂꯦꯝꯒꯤ ꯊꯥꯛꯇ ꯄꯥꯏꯅꯕ ꯐ꯭ꯂꯥꯏꯠꯀꯤ ꯔꯦꯠꯁꯤꯡ ꯃꯁꯛ ꯈꯪꯗꯣꯛꯇꯨꯅ ꯅꯣꯔꯊ ꯏꯁꯠꯀꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯏꯌꯔꯄꯣꯔꯠꯁꯤꯡꯗ ꯕꯦꯡꯀꯣꯛ, ꯙꯥꯀꯥ, ꯀꯥꯊꯃꯥꯟꯗꯨ, ꯌꯥꯡꯒꯣꯟ, ꯍꯥꯅꯣꯏ, ꯃꯥꯟꯗꯂꯦ, ꯀꯣꯟꯃꯤꯡ ꯑꯃꯗꯤ ꯆꯤꯇꯥꯒꯣꯡꯒꯤ ꯃꯔꯛꯇ ꯏꯌꯔꯃꯦꯟ ꯁꯔꯚꯤꯁ ꯁ꯭ꯀꯤꯝꯒꯤ ꯃꯈꯥꯗ ꯀꯥꯔꯒꯣ ꯐ꯭ꯂꯥꯏꯠ ꯄꯥꯏꯕ ꯍꯧꯅꯅꯕ ꯑꯣꯛꯇꯣꯕꯔ 30ꯗꯒꯤ ꯁ꯭ꯀꯤꯝ ꯑꯁꯤ ꯂꯣꯟꯆ ꯇꯧꯒꯗꯕꯅꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯑꯇꯣꯞꯄ ꯄꯥꯎꯗ ꯐꯥꯎꯟꯗꯔꯅ ꯅꯨꯄꯤ ꯃꯍꯩꯔꯣꯏ ꯑꯃ ꯅꯝꯗꯨꯅ ꯏꯀꯥꯏꯈꯨꯝꯅꯕ ꯃꯥꯡꯍꯟꯕꯤꯈ꯭ꯔꯦ꯫ ꯄꯣꯔꯣꯝꯄꯥꯠꯇ ꯂꯩꯕ ꯅꯔꯁꯤꯡ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯃꯒꯤ ꯐꯥꯎꯟꯗꯔ ꯀꯝ ꯃꯦꯅꯦꯖꯤꯡ ꯗꯥꯏꯔꯦꯛꯇꯔꯅ ꯅꯨꯄꯥ ꯑꯣꯖꯥ ꯑꯃ ꯑꯃꯁꯨꯡ ꯅꯨꯄꯤ ꯑꯣꯖꯥ ꯑꯅꯤꯒ ꯃꯥꯟꯅꯔꯒ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯁꯤꯗ ꯅꯔꯁ ꯇꯝꯂꯤꯕꯤ ꯅꯨꯄꯤ ꯃꯆꯥ ꯃꯍꯩꯔꯣꯏ ꯑꯃꯕꯨ ꯅꯝꯗꯨꯅ ꯏꯀꯥꯏꯈꯨꯝꯅꯕ ꯃꯥꯡꯍꯟꯕꯤꯈ꯭ꯔꯦ ꯍꯥꯏꯅ ꯅꯨꯄꯤ ꯑꯗꯨꯅ ꯃꯔꯥꯜ ꯁꯤꯔꯛꯂꯤ꯫ ꯅꯨꯄꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯂꯥꯛꯈꯤꯕ ꯂꯩꯀꯥꯏꯒꯤ ꯀ꯭ꯂꯕ ꯑꯃꯒꯤ ꯑꯦꯁꯤꯁꯇꯦꯟꯠ ꯁꯦꯀ꯭ꯔꯦꯇꯔꯤ ꯈꯨꯔꯥꯏꯖꯝ ꯏꯕꯣꯝꯆꯥꯅ ꯉꯁꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯇ ꯏꯝꯐꯥꯜꯗ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕꯗ ꯍꯥꯏꯈꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯏꯀꯥꯏꯈꯨꯝꯅꯕ ꯃꯥꯡꯍꯟꯕꯤꯈꯤꯕꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯍꯧꯈꯤꯕ ꯑꯥꯒꯁꯠ 13ꯗꯅꯤ꯫ ꯚꯤꯛꯇꯤꯝ ꯑꯣꯏꯔꯕꯤ ꯅꯨꯄꯤ ꯑꯗꯨ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯗꯨꯗ ꯑꯅꯤꯁꯨꯕ ꯁꯦꯃꯤꯁꯇꯔ ꯇꯝꯂꯤꯕꯅꯤ꯫ ꯃꯥꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯈꯤ ꯑꯥꯒꯁꯠ 13ꯒꯤ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 1ꯒꯤ ꯃꯃꯥꯡꯗ ꯑꯣꯖꯥ ꯅꯨꯄꯤ ꯑꯅꯤ ꯑꯁꯤꯅ ꯚꯤꯛꯇꯤꯝ ꯑꯣꯏꯔꯕꯤ ꯅꯨꯄꯤ ꯑꯁꯤ ꯌꯥꯎꯅ ꯃꯍꯩꯔꯣꯏ ꯈꯔ ꯄꯤꯛꯅꯤꯛ ꯆꯠꯂꯨꯁꯤ ꯍꯥꯏꯅ ꯍꯧꯔꯛꯈꯤ꯫ ꯚꯤꯛꯇꯤꯝ ꯑꯗꯨꯕꯨꯁꯨ ꯄꯤꯛꯅꯤꯛ ꯆꯠꯅꯅꯕꯒꯤꯗꯃꯛ ꯃꯌꯨꯝꯗꯒꯤ ꯄꯨꯊꯣꯔꯛꯈꯤ꯫ ꯈꯣꯡꯆꯠ ꯑꯗꯨꯗ ꯅꯨꯄꯥ ꯃꯍꯩꯔꯣꯏ ꯑꯅꯤ ꯁꯔꯨꯛ ꯌꯥꯈꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯤ ꯃꯍꯩꯔꯣꯏ ꯑꯅꯤꯗꯤ ꯐꯔꯛ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯂꯥꯛꯈꯤꯗꯕꯗꯒꯤ ꯚꯤꯛꯇꯤꯝ ꯑꯁꯤ ꯅꯥꯏꯇꯣꯝ ꯇꯥꯍꯧꯈꯤ꯫ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯑꯣꯖꯥ ꯅꯨꯄꯤ ꯑꯅꯤ ꯑꯃꯁꯨꯡ ꯈꯣꯡꯆꯠ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯑꯣꯖꯥ ꯅꯨꯄꯤ ꯑꯃꯒꯤ ꯃꯆꯥꯅꯨꯄꯤ ꯑꯉꯥꯡ ꯑꯃ ꯑꯃꯁꯨꯡ ꯃꯅꯥꯎ ꯅꯨꯄꯥꯒ ꯂꯣꯏꯅꯅ ꯃꯈꯣꯏ ꯑꯟꯗ꯭ꯔꯣꯗ ꯆꯠꯈꯤ꯫ ꯄꯤꯛꯅꯤꯛ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯌꯨꯝꯗ ꯍꯜꯂꯝꯗꯥꯏꯗ ꯃꯈꯣꯏꯅ ꯂꯥꯛꯄꯗ ꯇꯣꯡꯂꯛꯈꯤꯕ ꯒꯥꯔꯤ ꯑꯗꯨ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯗꯨꯒꯤ ꯐꯥꯎꯟꯗꯔꯅ ꯄꯨꯈ꯭ꯔꯦ ꯍꯥꯏꯔꯗꯨꯅ ꯉꯥꯏꯔꯒ ꯂꯩꯈꯤ꯫ ꯊꯦꯡꯖꯤꯜꯂꯛꯄꯗꯒꯤ ꯄꯤꯛꯅꯤꯛ ꯃꯐꯝꯗ ꯄꯨꯟꯃꯤꯟꯅꯈꯤꯕ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯁꯤꯒꯤ ꯑꯇꯣꯞꯄ ꯑꯣꯖꯥ ꯑꯃꯅ ꯃꯍꯥꯛꯀꯤ ꯒꯥꯔꯤꯗ ꯊꯤꯟꯕꯤꯔꯝꯂꯒꯦ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯇꯨꯡꯗ ꯃꯈꯣꯏ ꯃꯍꯥꯛꯀꯤ ꯒꯥꯔꯤ ꯑꯗꯨꯗ ꯍꯟꯃꯤꯟꯅꯔꯛꯈꯤ꯫ ꯒꯥꯔꯤ ꯃꯅꯨꯡꯗ ꯑꯏꯪꯕ ꯑꯃ ꯊꯛꯎ ꯍꯥꯏꯗꯨꯅ ꯚꯤꯛꯇꯤꯝ ꯑꯁꯤꯗ ꯄꯤꯔꯛꯈꯤ꯫ ꯍꯥꯏꯔꯤꯕꯗꯨ ꯊꯛꯂꯨꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯋꯥꯈꯜ ꯇꯥꯈꯤꯗꯦ꯫ ꯃꯍꯥꯛꯅ ꯋꯥꯈꯜ ꯇꯥꯔꯛꯄꯗ ꯑꯣꯖꯥ ꯅꯨꯄꯤ ꯑꯅꯤ ꯑꯗꯨꯅ ꯁꯧꯔꯒ ꯀꯥ ꯑꯃꯗ ꯄꯨꯁꯤꯜꯂꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯐꯥꯎꯟꯗꯔ ꯑꯗꯨ ꯀꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯐꯝꯂꯒ ꯂꯩꯔꯝꯈꯤ꯫ ꯚꯤꯛꯇꯤꯝ ꯑꯗꯨ ꯍꯥꯏꯔꯤꯕ ꯀꯥ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯄꯨꯊꯣꯛꯂꯒ ꯌꯨꯝ ꯑꯃꯗ ꯑꯃꯨꯛ ꯄꯨꯔꯛꯈꯤ꯫
Hariba yum adu mahakpo anrodagi car thokduna purakibo oza aduki memni aiba khangba ngamkhi. Hariba yum adu da mahaki Ekaikhumnaba manghnbikhre aiduna victim asina maral sire. Club ki thawmi aduna makhatana haiki thawdog aduki matangda victim ki imung manung ki miyoisina maral leibasing adu phabinaraba Imphal Police Station da haukiba August 15 da wakat ki madugi tungda lampen ke Women Police Station na afar amalakhat ki Police ki meketi ki maral leibasing adu phanaraba nabit humni ki batam piu hairakhi adabo nabit humni haukhrabasu thawdog adu senari basing adu di kana amada phagat palaitre maral leibasing phanaraba civil society organization sing navi loop sing amadi miyamna mating pangbiu haire Plane ani thengai na bada mioi kya sikre report US ki California state da ngarang plane ani nongtok ta thengai na kre masong maduda mioi kya sikre an officers na phang dokre harba khudong thiba thodok adu mafam adu gi airport amada plane ani aduna landing tawna da bahona rakhibada Wat John Bile city da thokibane landing tawna da bahona rakhiba plane ani thengai na khiba adu gi matang da Watson Bile principal airport da tongan ba agency kyambarum na sangsilak tu na thabak sing lakhat ke Mioi kya sibagi akhoi pau lei ana Twitter ki khuthang da thagat statement amada city operation sing hai ke tawthok adu ki matang da thigat bagi thabak kya cha dhari ahen ba pau sing da jubba phangani haina statement aduna makha ta ke WhatsApp sin aduna yengsin badagi kamjong ki school sing da ahong bu ure matam ki oina honglak liba technology ki khutong cha ba sing asi afaba lambi da sin bagi kana ba sing bafung phana lobana khunaya se da chauna kana ba phangan bangam gani WhatsApp video calling ki pambai sin raga lenga ki school sing yangsin bagi thabak sa tharapana kamjong district ki manungda leiba school sing mafung phana mathau tahon bada mateng oire Manipur lenga ki Department of Education S ki makhada kamjong district da hanboi na sangsiliba khongthang asigi madangda district executive food inspector of a school DIS oina thabak puriba Dennis Elangbam MES na paumi kharaga khanana una bada hai District asida hanboi na sikumba pambai sinharga school sing yangsan bagi khongthang asi kumsa lising ani kunithoi ki April kongama pandagi sanghe pena thabak ta ontok haurakibane mangnai Manipur singi lamna yamna chawba amasung singi district sing da khulna tragan school sing asi yamna lapna amla leibana baram oraga school sing asi mafung phana mathau tawribra habasi yangsan na bahona bada kudong chadaba kaya mayungnare Manipur school ki oza sing amsung staff sing ki awatba kaya leibana singi district sing asida so school sing da oza masing suna leitaba kaya yauri lambi thongi phibam phataba masung satok sasin da kudong chadaba kaya leiba si yenglaga no bakhongthang amna smartphone sing khuthang da WhatsApp video call tawrga school sing adu mapung phana thabak tawribra tawdabra haibadu yangsin bagi thabak asi sangye oina sa tharapane loinana tagai fadaba e-learning ki machak sing chu Maheiroi sing ki thamak yenglaga thaduna Maheiroi sing da kanaba fanganana bagi pandam da khongthang asi lokhalakpani haike mangnai kamjong district ki oina oza ki awat pachawna leiri district asida oza ki sanction post 509 lom leibada oza chama kunna hojik mathau tawri adugo oza chama ga taraga ni thoina atai district sing da utilize tawraga leiri kamjong district ki oina school sing yangsana da staff asi mahak tharaga ani leibagi manungda nupi staff amadi maternity leave lawkhibana hojik ki oina matom da ngaire Aroibada content sing asiki markuiba pau khara asiba pau damjariba Manipur local news YouTube channel asidagi yangberiba punama pathaga sari channel asina domda kanarabadi subscribe tawi business subscribe tawi romoloinana like and share tawu sukawi kanupna makpo amakhanna thaga sari